Masih party nungai to. Chào, good night. Good night to. Masih party nungai to. Masih di party ngoài. Good night be. Đều. Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. 그냥 구이를 갱가이 봐. 짱을 나오던 너도 돼. nhà 와라 mình ngay cái gia đình cái khalo nơi đã thao dọn giao đi cản chỉ đã hay hơn là vậy khalo King lạc cái nico hanuba warau ya de dada loi lei biu ko nang chaning budo khalo nang thanda chao ama chi bijo 잘오더나 그래 thâu ra thằng này lấy biu ko 레비게 레이니 난 무슨 빠지 무슨 강니 분 이 무시고 가만히 또 봉하는 시 티봉이 올라오거든 얌라오에 강근이 분 hao re xin mừng ngày này nè hẹn cái nè phung nó ra thì thiên lạc với punishment 호이 강절해 상대대 이거 따라가 이좀 짜지고 이번엔 당 짜지 하 마뚱네 쇠 오저로 에 빼래 너네 대나 오지 러리스 슬랑 아이 도움하게 돌로 밤저번이다 마망에게 Babung Hao, cái đâu rồi kì? Babung sel khara piro Hey, cái gì xe nó? ne anu pa unoge Hehe. Imang ni pa una doi ba. Hey, imang ni pa una ba chat pai du di. Baba da gi nang ki sem gi mathau sukta ta dre na. Hey, pabung takki. Panganu. Imang ni pa du na tu marai na puthok tok lai na de bu. Chalo, una rusu. kai no Babung nupa do jing khi dana bane lang thai ne yang hoi en ne Babung Papai ba ni hai bu pai da ko. Hey, papai ba ni du mali ne. Babung na mi thiyo hai dai ne se Babung sel khara piro
ꯁꯦ ꯆꯨꯝꯃꯤꯅꯦꯍꯦ ꯌꯥꯝ ꯆꯨꯝꯃꯤ ꯏꯆꯥꯏ ꯀꯣꯛꯁꯦ ꯏꯄꯥꯅ ꯊꯥꯒꯠꯂꯤꯅꯦ ꯍꯦ ꯌꯦꯡꯉꯣ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤꯅꯤ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯂꯨꯀꯣ ꯗꯥ ꯊꯧꯖꯥꯟ ꯗꯥ ꯊꯧꯖꯥꯟ ꯅꯪꯂꯦ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯊꯧꯖꯥꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯪ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯗꯣꯡ ꯍꯥꯏꯔꯣꯅꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯦꯗꯣ ꯁꯠ ꯑꯗꯨꯝ ꯗꯣꯡ ꯍꯥꯏꯔꯣ ꯑꯩ ꯁꯣꯝꯗ ꯑꯅꯥꯕ ꯑꯃ ꯆꯠꯀꯗꯕ ꯃꯤ ꯉꯥꯏ ꯂꯩꯔꯦꯕ ꯑꯁ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯔꯣꯀꯣ ꯑꯩ ꯁꯣꯝꯗ ꯃꯤ ꯉꯥꯏ ꯂꯩꯔꯦꯕ ꯆꯧꯒꯦꯀꯣ ꯑꯗꯣ ꯆꯥꯎꯈꯠꯄ ꯀꯌꯥꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯅꯉꯣꯟꯗ ꯃꯤꯡꯊꯣꯟ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯀꯅꯥꯒꯤ ꯍꯤꯡꯍꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯥꯛꯁꯟꯅ ꯍꯤꯡꯂꯤꯕ ꯃꯤꯠꯇ ꯍꯜꯂꯣ ꯃꯥꯏ ꯒॉड ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦ ꯋꯥꯔꯧꯒꯅꯨ ꯃꯔꯨꯞ Goodbye. Mama, ꯁꯦ ꯍꯧꯒꯠꯂꯁꯤ. ꯑꯩ ꯍꯟꯗꯛ ꯄꯨꯟꯁꯤ ꯅꯪ ꯁꯨꯃꯥꯏꯅꯅꯦ. ꯑꯩ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯅꯪ ꯃꯇꯦꯡ ꯈꯤꯇꯪꯗꯤ ꯄꯥꯡꯕꯤꯌꯨꯗꯅ. ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯉꯥꯎ ꯂꯩꯁꯤꯕꯣ? ꯌꯨꯝꯗ ꯆꯪꯉꯣꯂꯣ. ꯇꯥꯃꯣ ꯉꯁꯥꯏ ꯏꯁꯤꯡ ꯌꯥꯎꯈꯤꯗꯥꯏꯅꯦ? ꯁꯦ ꯏꯁꯤꯡ ꯊꯛꯆꯜꯂꯨꯁꯦ. ꯊꯛꯑꯣꯁꯦ. ꯃꯥꯃꯥ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯂꯩꯔꯅꯨ. ꯑꯩꯒꯤ ꯏꯁꯤꯡ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯕꯀꯣ ꯃꯥꯃꯥ. ꯑꯁꯤꯗꯩ ꯈꯔ ꯆꯠꯂ ꯂꯩꯕꯅꯦꯕꯀꯣ ꯃꯥꯃꯥ. ꯑꯗꯨꯗꯅꯦ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯃꯥꯃꯥ. ꯁꯣꯏꯗꯅ ꯂꯥꯛꯀꯦ. ꯆꯪꯉꯣ. ꯑꯁ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣꯅꯦ. ꯍꯣꯔꯦꯟ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪ. ꯏꯃꯥ ꯍꯣꯏꯅ ꯈꯪꯉꯗꯤ ꯑꯩ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯕ. ꯀꯩꯝ ꯈꯪꯉꯣꯏ ꯀꯩꯗꯧꯔꯒꯦ? ꯅꯪꯗꯣ ꯍꯥꯏꯗꯣꯛꯀꯅꯨꯁꯦ. ꯑꯁ ꯑꯩ ꯅꯣꯏ ꯇꯥꯊꯧꯖꯥꯅ ꯂꯧꯗꯨꯅꯦꯕ. ꯁꯤ ꯆꯠꯂꯛꯁꯤ. ꯑꯁ ꯁꯦ ꯃꯥꯏ ꯒꯥꯔꯤꯗꯣ ꯌꯥꯗꯦ ꯍꯥꯏꯕꯅꯤ. ꯑꯩ ꯒꯥꯔꯤꯁꯤꯗ ꯂꯧꯗꯨꯅꯦꯕ ꯀꯣ. ꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇꯣ ꯗꯦꯠ 20 ꯇꯥꯕꯅꯤ. ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯊꯕꯛ ꯂꯩ ꯍꯥꯏꯗꯣꯏꯔꯣ ꯑꯗꯨꯁꯨ? ꯍꯥꯏꯔꯣꯏꯁꯦ. ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯆꯥꯎ. ꯆꯥꯒꯦ. ꯗꯣ ꯗꯦꯠ 20ꯗꯣ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯁꯣꯏꯒꯅꯨꯀꯣ ꯀꯀꯥ. ꯍꯣꯏ. ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯣ? ꯃꯨꯕꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯄꯥꯕꯨꯡ. ꯆꯪꯉꯣ. ꯐꯝꯃꯣ. ꯅꯆꯟꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯑꯦꯛꯖꯥꯝꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕ? ꯈꯪꯗꯦꯗ ꯕꯥꯕꯣ. ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ 11 ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯕꯥꯕꯣ. ꯑꯁ ꯌꯨꯝꯗ ꯊꯣꯛꯂꯛꯀꯦꯁꯤꯅꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯦ ꯕꯥꯕꯣ. ꯐꯩ. ꯅꯪꯅ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡꯁꯦ ꯏꯆꯥꯅꯨꯄꯥ ꯊꯧꯖꯥꯟꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯗꯣꯟ ꯇꯝꯊꯣꯛꯀꯦꯅ ꯈꯜꯂꯤ. ꯑꯊꯨꯕꯗ ꯅꯪꯅ ꯁꯤꯜꯂꯒ ꯆꯦ ꯆꯥꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯆꯦ ꯆꯥꯡꯗꯣ ꯊꯨꯕꯗ ꯄꯥꯝꯃꯤ. ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅ ꯕꯥꯕꯣ. ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯆꯦꯟꯖꯔꯒꯦ ꯕꯥꯕꯣ. ꯐꯅꯕ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯣ. ꯑꯗꯨ ꯕꯥꯕꯣ ꯑꯩꯒꯤꯗꯣ ꯁꯣꯏꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯕꯥꯕꯣ. ꯍꯣꯏ. ꯅꯪ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯕꯅꯤꯅ ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯔꯝꯃꯅꯤꯅꯦ. ꯃꯥꯅꯦ ꯕꯥꯕꯣ. ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯊꯧꯖꯥꯟ ꯀꯥꯗ ꯑꯝꯇ ꯆꯪꯉꯦ ꯄꯥꯕꯨꯡ. ꯆꯪꯉꯣ. ꯂꯩꯕꯅꯤ ꯃꯥꯁꯨ. ꯎꯅꯔꯨꯔꯣ ꯆꯠꯂꯣ.
Cây tàn gì à? Lần mà gì à? Songi resort tu damana. Nupi masa pusan na nai re hari ne. Adusu office asigi nupi masa atane. Oh. Lamdagi hindokdana office yausalamnine. Hanadi sum yengmune. Hꯧjikti waje. Jamna losamba yaroi. Namda tolo. Kaya kita mo. Lang mo nang tawsikin. Nang mo tawsiyam lali. Nang nanupingan na puno sa sango daw. Mafam sili taraw ko na. Nangi kiskam yame, ha? Lusang iba. Warak tama pantoro kono. Nung napam san pangyayana ba daw? Mafam si taraw kono. Tawri bising kay ni kange, ha? Ipay pusing na. Masamsu khagi dam tan nungay namni an thamam mem se. Nang nang maktuke kala braba. Ai wayang ngan. Tamay kaya nga. Adu kon ba kon asin na idu na no. Office tig nang napuduna chakibun pim sa daw. Adu khanga ba? Nang nang sinab sun natam. Ngaki nungay pa magi damagta. Nang nungay ba pa bro? Ha? Nyam nungay pa mo din eh. Chalo lam chal. Mahum sila din maktuki kala kan. Chalo na sutu inge. Chalo. Karino tawribasibo. Leibak sida nupi manghanba. Taimau. Taimau. Taso. Nanau taso unaba lakcharami. Matay ma. Ay ibo bila ine nang totholong ne. Ibobi, nang laibra. Taima, nanau lakcharami taima. Taso nanau si brick film lauki na sentang khai ma thijalure. Aduda kaidorage ne. Ekta haina hangoidana. Aduda chen hꯧjiki oinadi aingunda sudraba. Aduda aise tasauda kar sizinagena haiba lakchari ni tasau. Koi roida tasau. Ai sela chauba ma phangada basu lei. Siak phangbaga tasau ai soiduna pijarakke. Inaudi sianga yam pari jani ne. Lamga yam lepsalamena. Kadai dei pai bino dei teimba. Nasa jingi tungi sauthoknaba tawjari ni tasau. Ado senbu kaya no ne nang na piyo haridubo. Nangi big farm duna kaya da loksaliba. Tasau pangyam yamba senbam di nate da tasau. Crore try to get me tasau. Aduda aingunda leri chinadi tasau sudraba. Aduda tasau gi laudo. Matam khara thamjiraina ai tasau manakta lakcharim ni tasau. Inang na hana tanaraga torambabadi. Tapna khanaraga torambasu yabani. Ho adubu phare. Nangna sen pichalurabanina paisa oinadi leitare. Oh lag yang khai khak tang loro.
ꯑꯗꯨꯒ ꯑꯋꯥꯠꯄꯗꯨꯅ ꯂꯥꯡꯖꯤꯡꯗ ꯂꯩꯕ ꯂꯧꯗꯨ ꯕꯟꯗꯥꯟ ꯊꯝꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯇꯥꯆꯧ ꯅꯅꯥꯎ ꯂꯥꯛꯏꯉꯩꯁꯤꯗ ꯇꯥꯆꯧ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯄꯇꯥꯗꯨ ꯅꯅꯥꯎ ꯄꯥꯏꯖꯈ꯭ꯔꯒꯦ ꯇꯥꯆꯧ ꯑꯥꯏ ꯃꯇꯩ ꯃꯥ ꯄꯇꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯏꯕꯣꯕꯤꯗ ꯄꯤꯔꯁꯦ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯉꯥꯡꯒꯤꯗꯣ ꯑꯝꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯁꯦ ꯏꯕꯣꯕꯤꯁꯦ ꯑꯩ ꯗꯤꯃꯥ ꯑꯗꯨꯗꯤ ꯇꯥꯆꯧ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯅꯪ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯂꯣꯏꯔꯕ꯭ꯔꯥ ꯑꯥꯎ ꯂꯣꯏꯖꯔꯝꯃꯕꯅꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯑꯩꯗꯤ ꯌꯥꯔꯣꯏꯕ ꯁꯨꯝ ꯉꯥꯏ ꯂꯩꯕ ꯍꯩꯅꯗꯦꯕ ꯑꯁ ꯑꯩ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯅꯤ ꯔꯥꯁꯤꯂꯦꯕꯤ ꯑꯩ ꯊꯕꯛꯁꯨ ꯆꯪꯅꯒꯅꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ ꯀꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯍꯅꯨꯕ ꯑꯩ ꯁꯣꯝꯗ ꯌꯥꯔꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯃꯥꯡꯉ ꯂꯩꯌꯣ ꯍꯥꯏꯔꯣ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯅꯪ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯣ ꯑꯩ ꯁꯣꯝꯗ ꯌꯥꯗꯗꯧꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯉꯁꯤꯃꯛ ꯆꯦꯟꯁꯦ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯊꯝꯃꯒꯦ ꯌꯥꯔꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯧꯅꯦ ꯑꯩ ꯀ꯭ꯋꯥꯊꯦꯜ ꯕꯖꯥꯔꯗ ꯕꯣꯔꯥ ꯄꯥꯏ ꯂꯩꯔꯝꯗꯣꯏꯅꯦ ꯊꯝꯃꯒꯦ ꯍꯣꯏꯁꯦ ꯑꯩ ꯂꯥꯛꯑꯒꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯅꯝ